ꯅꯪꯕꯨ ꯃꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯗꯣ ꯏꯁꯧꯗꯤ ꯌꯥꯝ ꯂꯥꯡꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯥꯗꯣꯛꯑꯗꯤ ꯈꯛ ꯆꯠꯂꯣꯏ ꯃꯥꯅꯕꯨ ꯁꯦꯡꯅ ꯎꯅꯅꯤꯡꯉꯕ ꯂꯝꯕꯤ ꯑꯃ ꯄꯥꯝꯕꯩ ꯑꯃ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯑꯦꯗꯚꯥꯏꯁ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯕ ꯍꯩꯕ ꯃꯍꯥꯛꯇꯣ ꯁꯤꯡꯒꯜꯗꯤ ꯑꯣꯏꯒꯜꯂꯤ ꯅꯨꯡꯁꯤꯅꯕ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯔꯨꯞ ꯑꯣꯏꯁꯤ ꯈꯛ ꯌꯥꯔꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯉꯝꯒꯟꯗꯦ ꯅꯨꯄꯤꯅ ꯃꯣꯏꯅ ꯄꯣꯁ ꯇꯥꯏ ꯈꯟꯖꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯃꯦꯡꯊꯔꯒ ꯆꯞꯁꯤꯜꯂꯒ ꯉꯥꯡꯉꯤ ꯀꯅꯥꯅꯣꯝꯗ ꯅꯪꯅ ꯀ꯭ꯂꯣꯖ ꯌꯥꯝ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯊꯥꯔꯛꯄ ꯇꯦꯛꯁ ꯄꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯇꯥꯔꯛꯏ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯗ ꯊꯃꯣꯏ ꯋꯥꯕꯁꯤ ꯅꯨꯄꯥꯅ ꯌꯥꯝ ꯍꯦꯜꯂꯤ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕ ꯐꯤꯕꯝ ꯇꯥꯟꯐꯝ ꯑꯃꯠꯇꯗ ꯅꯪꯕꯨ ꯏꯟꯊꯣꯔꯛꯑꯣꯏ ꯑꯐꯕ ꯃꯔꯤ ꯑꯣꯏꯔꯕ ꯃꯗꯨꯅ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯖꯠ ꯃꯪꯂꯥꯟ ꯀꯠꯊꯣꯛꯄꯒꯤ ꯃꯊꯧ ꯑꯃꯠꯇ ꯇꯥꯍꯜꯂꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯕꯥꯅꯤꯅ ꯃꯤꯅꯤꯠ 3 ꯌꯧꯅ ꯃꯤꯠꯆꯥꯟꯅꯔꯒ ꯁꯨꯝ ꯂꯩꯔꯒꯗꯤ ꯃꯕꯥꯅꯤꯒꯤ ꯃꯤꯍꯨꯜꯁꯨ ꯃꯥꯅꯕ ꯈꯣꯡꯖꯦꯜꯗ ꯆꯨꯡꯃꯤꯟꯅꯔꯛꯏ ꯑꯥꯎꯆ ꯑꯔꯤꯙꯛꯀ ꯙꯛꯀ ꯀꯔꯅꯦꯂꯒ Hello friends, ngasidi PSG amadi Syria A-gi official partner oiba 1xbet kauba stage domna cricket football tennis live match yengaga sina thoini sina poni haibdu predict tawbiraga iPhone laptop amadi sale gi manamathum kia piribu F asigi matangda haijarumge samsamna kanana thoini haiba guess tawraga sale amadi makhal mathil manasing thoyu haibani register tawbuda sigi promo code asisina biraga adum ahan deposit rupees 66000 faw phangba yabagi khudong chaba piri adomna thuruk sale adasu Paytm bank crypto amadi PayPal dagi irai line lofthoksu yahalli masta 24/7 customer support su thamli interest leaving pin comment dagi link phangbigani natraga Google the 1xbet haina thiraga yam line register to busu miyagani promo code seasonable kawbigano yam nungai ni yingbiu nungai na thoibiu nungsiba mi da nungsina konbasi bp phong nemthai nupa amana nupi ama pamaba mamita yengi aduga nupi amana nupa ama pamaba asomda leithoki ouch nangbu thamoi sengna nungsijaba mahak aduna nangonda suksoi soidana pochak ani pirakani matam ikai khumnaba nasana nasabu kanadraba miremni khanjrak mikupta khak kaugano nangse kanano magi momon minok tamjanbagi manam adudi adum oiribane mi ayambana nangi pirang chaina awabubudi uroi nangi asoibudi khudombi thilakane sengna nungshirpa mitkuptade chahi arumba awangba athapa pumnamakse sumni chamjamba masingsing oirei psychology na haidi aikoina wakal nungai tabu matamda momon noknaba namfudu hona zabana wakal kitadasu nungai helai mana nangbu sumhatnaba tawraba thazau nangna mabu hana sumhatkrabani wakal mapung pharakpa haibasi tawrikhai social media da thagatpa lepakpa kana dubune punsina ikhoida haukraba matamda hangana chatuna aikoigi thainiga soibasing semdokjarunabagi khudong chaba adudi piramde adubu hena fagalaba mi amamam oina hingjanabagi nungtigi anawba numit amamamde pibiri nupising khudong thiba ama thokadore haibasi manamda khangbagumi moigi lamjing ihul instinct asi yam sakti kalli
ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯂꯕ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯕ ꯑꯗꯨꯃꯛꯇꯗ ꯃꯥꯕꯨꯗꯤ ꯈꯧꯔꯥꯡꯗꯨꯅ ꯁꯨꯝ ꯂꯩꯔꯕ ꯃꯁꯤꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯃꯣꯏꯕꯨ ꯂꯥꯏꯅ ꯅꯣꯛꯍꯟꯕ ꯉꯝꯕ ꯅꯨꯄꯥꯗ ꯅꯨꯄꯤ ꯆꯥꯗ 30-40ꯅ ꯀꯦꯜꯂꯤ ꯅꯨꯡꯁꯤꯕ ꯃꯤꯗ ꯅꯨꯡꯁꯤꯗꯕ ꯁꯥꯕꯁꯤ ꯌꯥꯝ ꯂꯨꯏ ꯅꯨꯄꯤ ꯑꯃꯅ ꯅꯉꯣꯟꯗ ꯀꯔꯤꯌꯕ ꯍꯥꯏꯔꯛꯑꯕ ꯃꯥ ꯇꯥꯍꯧꯗꯕ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯈ꯭ꯔꯤꯗꯨ ꯁꯦꯝꯗꯣꯔꯛꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯔꯛꯄꯅꯤ ꯃꯥꯒ ꯈꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯥꯅ ꯍꯥꯏꯗꯣꯛꯑꯝꯕ ꯑꯔꯣꯟꯕꯁꯤꯡꯗꯤ ꯂꯣꯟꯅ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯃꯗꯨꯕꯨꯅꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯥꯏꯅꯔꯤꯕꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯂꯥꯟ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛ ꯑꯗꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯇꯝ ꯆꯥꯅ ꯆꯝꯊꯣꯛꯅꯍꯧꯗ꯭ꯔꯒꯗꯤ ꯃꯇꯝ ꯆꯨꯞꯄ ꯂꯥꯞꯅꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯏ ꯇꯣꯛꯊꯣꯛꯑꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯗꯣꯝꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯅꯤꯡꯁꯤꯡꯉꯨ ꯑꯗꯨꯒ ꯍꯦꯟꯅ ꯀꯟꯅ ꯍꯣꯠꯅ ꯈꯜꯂꯨ ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯑꯔꯣꯟꯕꯁꯤꯡ ꯃꯤꯉꯣꯟꯗ ꯁꯕꯥꯛ ꯐꯥꯛꯇꯣꯛꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯪ ꯃꯥꯏꯊꯤꯔꯕꯅꯤ ꯃꯇꯝꯅ ꯁꯨꯞꯅꯩ ꯂꯣꯟ ꯑꯃꯈꯛ ꯉꯥꯡꯉꯤ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯂꯨꯅ ꯂꯧꯔꯕ ꯍꯌꯦꯡ ꯑꯩꯅ ꯅꯪꯕꯨ ꯂꯨꯅ ꯂꯧꯍꯟꯅꯤ ꯃꯦꯀꯞꯇꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯍꯦꯟꯅ ꯁꯛ ꯐꯖꯊꯣꯛꯍꯜꯂꯤ ꯃꯁꯥ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ IQ ꯋꯥꯡꯒꯜꯂꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯕ ꯊꯕꯛꯅꯤ ꯂꯩꯃꯤꯟꯅꯅ ꯅꯥꯏꯇꯣꯝ ꯇꯥꯕꯒꯨꯝ ꯐꯥꯎꯔꯒꯗꯤ ꯇꯁꯦꯡꯅ ꯅꯥꯏꯇꯣꯝ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯁꯥꯏꯀꯣꯂꯣꯖꯤꯅ ꯍꯥꯏꯔꯤ ꯈꯜꯂꯛꯄ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯆꯦ ꯑꯃꯗ ꯁꯥꯡꯅ ꯏꯊꯣꯛꯑꯒ ꯃꯗꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯗꯁꯕꯤꯟꯗ ꯊꯥꯗꯈꯤꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯒꯠꯍꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯔꯤ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯌꯥꯝ ꯂꯩꯇꯕꯁꯤꯡ ꯗꯤꯄ꯭ꯔꯦꯁ ꯆꯠꯀꯜꯂꯤ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯂꯤ ꯅꯨꯄꯥ ꯅꯨꯄꯤ ꯆꯨꯞꯅꯕ ꯃꯇꯝꯗ ꯆꯥꯎꯔꯛꯅ ꯕꯦꯛꯇꯦꯔꯤꯌꯥ ꯀ꯭ꯔꯣꯔ ꯑꯃꯗꯩ ꯀ꯭ꯔꯣꯔ 100 ꯐꯥꯎ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯩ ꯃꯌꯥꯝꯁꯤꯗꯒꯤ ꯑꯗꯣꯝꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯐꯦꯛ ꯑꯃ ꯈꯜꯂꯒ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ